Novel Voice na ngasi gi anoba video sida mayambu amakhana taramna okchari. Video sida malem gi khwaidagi phajaba lebak Greenland gi yamna interesting oiba facts khara mayam gi mafamda share tawjari. Greenland malem gi atai lebak singdagi itop top na isolate oina leibana mi singna khwaidagi khangna daba lebak am oina leiri. Lebak asi North America da leijirabasu Europe ki part ama oina leiri bani. Greenland ki capital city Lebak sigi khwaidagi chawba city amani. Lebak sigi official language Greenlandic ni. Sigi sumathakta Danish, Icelandic amadi Norwegian language su Lebak sida chatnai. Aduga English population khara su Lebak sida lei. Aduna miyam gi yamna favorite oinariba Greenland gi facts khara maduna yamna ngakpa Arctic destination da kanagumba ki trip ki planning leiragadi video sibu mangoina na yengbiduna idea khara gen tobuna thoidokpa mahau ama hapkatpa oigani. Aduna hauzik laurasi fact number 1. Greenland malem gi khwaidagi chawba island amani. Haibadi Greenland ayamba misingna continent amagumna khanjarabasu masi island amani. Greenland yamna chawba lebak amani masi western Europe ki size ka haifet manaba natraga Australia ki size ki 1/3 natraga USA ki main part ka managani haire. Masi malem gi 32 suba khwaidagi chawba country amani. Aduna adomna hairiba Arctic destination asida trip ki planning tobada facts sing sigi wakhal thambiba chumgani. Fact number 2. Greenland malem gi khwaidagi lowest population density ki lebak amani. Greenland aduki matik chawjarabasu lebak sigi population supnagi 56,000 khaktamak oiri. Haibadi per square kilometer da 0.03 population khakna khundalita duna lei. Tasingna lebak sigi ayamba mafamsing haujiksu mi tadaba lam oina lei. Adugi su mathakta lebak sigi capital city da leiriba ayamba yumsing mi leitaba yang hangbaka sing marang kaina leibagi wari thengnari. Fact number 3. Malayam gi khwaidagi chawba largest national park ki yumphamsu Greenland da oiri. Greenland gi entire northeast chawraba national park amana koli park asi 1974 da establish tawkhibni. Aduga haujiki oiriba size asi 1988 da expand tawkhibani. Haujikti masi Arctic wildlife sanctuary ama oina khangnare. Kanagumana masida koike khallagati ahanbada Greenlandic government gi permission ama lobada karwayani. Masina Greenland da malem gi tourist singbo attract tobagi maru eba spot ama oiribani. Fact number 4. Greenland gi 80% area ice na kopsilaga leibani. Greenland gi inland ice malem gi khwaidagi angakpa fact singi manungda amani. Masi Antarctica gi mathangda malem gi second largest ice sheet amani. Aduga masigi mafam kharadadi 3,500 meter thaba barf ki layer na kuplibani. Loinana lebak sigi mathakta flight over kanda yamna fajaba khwaidagi ngakpa mideng na fama masu oiri. Fact number 5. Greenland geologist singi mafam dadi yamna attractive oiba mafam ama oiri. Greenland gi rock sing thoidok hendok komongi rock naktani non professional singi mafam da fao rock sing sida jawriba pattern amadi masidagi thorakliba fajabasi malem gi atokpa mafam singa amatta manadi haire. Lamsigi rock sing aduki matik fajai aduga kharadi yamna mamal tangma makhal gi rock su leiri. Greenland da tangna phangba mineral amadi mamal tangba jewelry stone sing su marang kaina phangi. Adomna lamsida karigumba koiroba kanda hairiba mamal leiraba rock sing si soidana thenglagani. Fact number 6. Greenland malem gi manungda angakpa singi mafam hairaga su khangnari. Ice tan kupliba lamsibu kari maram gino Greenland haina kaunariba. Masi Erik Thorvaldsen natraga Erik the Red haina khangnaba Norse explorer amana magi tunginba singbu Greenland explore tawbada encourage torami. Aduga anoba settlement ama establish torami. Madubu South Greenland hairaga khangnarami. Madu kalen thada tasengna green oina uba phangi. Maram sidagi lebak sibu malemna Greenland hairaga khangnaribani. Fact number 7. Greenland da
supnagi adugumba town amakak leijai madugi akoibada coastal line amata fangdaba haibadi town asida samudragi ising leitaba lamsingna maige marita koisillaga leibani masibu kangar lusok haina khangnei Greenland gi town amadi settlement sing kalen tha sing da barafna kupliba lamsing gi akoibada leiriba ising gi torban da leiba ngaktani but kangar lusok gi akoibada ti ising gi sorok amata fangde mafam si coastal line dagi chaurakna 160 km thappa akhuba lainunggi lambi amagi aroibata discover tokhibata hoidokna ngakni ngai su oikhide mafam si lainung dok oibasina laibaki khwaidagi henna ingba weather su mafam si da thengnei aduga yamna maming leiraba yamna sangba the arctic circle trail gi end point sing gi manungda amasuni kaya tangaklaba fact singno mafam si ka sagondaramni basi anyway aikhoi ataba khudingna lamsibu koibagi capacity punmakta lejidrabasu koiningbagi apamba amadi aningbadi soidana leigani fact number 8 Denmark natraga Iceland khaktada yauragadi Greenland yobangam haibadi geographically Greenland North American continent ki part ama oijirabasu kanana su Greenland da directly fly tobati possible oide maramdi leibak sida access tobagi damak ahanbada Copenhagen natraga Reykjavik da yobagi darkar oi dugi tungda Greenland da access toba ngamgani masini Greenland gi facts khara atai facts kaya amasu leiri madu mathangi video da amuk share tawjagani ngasi ki oinadi matang sida loijare video sibu penbirgadi like amadi share tobiyu loinana channel asibu hanba thengnabi bo oiragadi subscribe tobiyu amadi bell icon da click tobiduna mathang upload tawrakadaba interesting oiba video singi notification phangbigani thank you bye bye